ꯑꯍꯥꯟꯕꯗ ꯃꯔꯨꯑꯣꯏꯕ ꯄꯥꯎ ꯌꯨꯅꯤꯌꯟ ꯃꯤꯅꯤꯁꯇꯔ ꯗꯥꯛꯇꯔ ꯑꯥꯔ.ꯀꯦ. ꯔꯟꯖꯟꯒꯤ ꯃꯌꯨꯝꯗ ꯑꯩꯈꯣꯏ ꯁꯥꯎꯅꯔꯕ ꯃꯤꯌꯥꯝꯅ ꯊꯣꯝꯖꯤꯟꯗꯨꯅ ꯅꯨꯡꯅ ꯊꯥꯖꯤꯟꯈ꯭ꯔꯦ꯫ ꯇꯣꯔꯕꯨꯡꯗ ꯉꯔꯥꯡ ꯅꯨꯃꯤꯗꯥꯡ ꯀꯨꯀꯤ ꯂꯥꯜꯍꯧꯕꯅꯤ ꯆꯤꯡꯅꯕꯁꯤꯡꯅ ꯌꯨꯝ ꯀꯌꯥ ꯃꯩ ꯊꯥꯈ꯭ꯔꯦ꯫ ꯃꯃꯤ ꯇꯤꯚꯤ ꯅ꯭ꯌꯨꯁ ꯌꯦꯡꯕꯤꯔꯤꯕꯁꯤꯡꯕꯨ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ ꯄꯥꯎ ꯁꯟꯗꯣꯛꯅ ꯄꯤꯖꯔꯤ꯫ ꯂꯝꯗꯝ ꯑꯁꯤꯒꯤ ꯃꯤꯌꯥꯝꯅ ꯍꯧꯖꯤꯛ ꯊꯣꯛꯂꯤꯕ ꯏꯔꯥꯡ ꯑꯁꯤꯒ ꯃꯔꯤ ꯂꯩꯅꯅ ꯁꯦꯟꯇꯔ ꯂꯩꯉꯥꯛꯅ ꯇꯨꯃꯤꯟꯅ ꯂꯩꯁꯤꯟꯕꯕꯨ ꯄꯦꯟꯗꯕ ꯑꯃꯁꯨꯡ ꯁꯥꯎꯅꯤꯡꯕ ꯂꯩꯔꯝꯕꯁꯤꯡ ꯑꯗꯨ ꯃꯄꯥꯟ ꯊꯣꯛꯄ ꯍꯧꯔꯛꯂꯦ꯫ ꯉꯔꯥꯡ ꯅꯨꯃꯤꯗꯥꯡ ꯄꯨꯡ 12 ꯇꯥꯕ ꯃꯇꯝꯗ ꯏꯔꯦꯜꯕꯨꯡ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟꯒꯤ ꯃꯅꯨꯡ ꯆꯟꯕ ꯀꯣꯡꯕ ꯅꯥꯟꯗꯩꯕꯝ ꯂꯩꯀꯥꯏꯗ ꯂꯩꯕ ꯌꯨꯅꯤꯌꯟ ꯃꯤꯅꯤꯁꯇꯔ ꯑꯣꯐ ꯁ꯭ꯇꯦꯠ ꯑꯦꯛꯁꯇꯔꯅꯦꯜ ꯑꯦꯐꯤꯌꯔꯁ ꯑꯦꯟड ꯏꯖꯨꯀꯦꯁꯟ ꯄꯨꯔꯤꯕ ꯗꯥꯛꯇꯔ ꯑꯥꯔ.ꯀꯦ. ꯔꯟꯖꯟꯒꯤ ꯃꯌꯨꯝꯗ ꯈꯣꯏꯁꯥꯎꯅꯔꯕ ꯃꯤꯌꯥꯝꯅ ꯊꯣꯝꯖꯤꯟꯗꯨꯅ ꯅꯨꯡꯅ ꯊꯥꯖꯤꯟꯈ꯭ꯔꯦ꯫ ꯃꯤꯌꯥꯝꯒꯤ ꯏꯔꯥꯡ ꯂꯥꯛꯁꯤꯟꯅꯕ ꯍꯣꯠꯅꯕꯗ ꯁꯦꯀꯨꯔꯤꯇꯤ ꯐꯣꯔꯁꯅ ꯇꯤꯌꯔ ꯒ꯭ꯌꯥꯁ ꯁꯦꯜ ꯀꯌꯥ ꯀꯥꯞꯈꯤ꯫ ꯅꯨꯃꯤꯗꯥꯡ ꯄꯨꯡ 10 ꯍꯦꯟꯕ ꯐꯥꯎꯕꯗ ꯃꯤꯌꯥꯝꯅ ꯑꯥꯔ.ꯀꯦ. ꯔꯟꯖꯟꯒꯤ ꯃꯌꯨꯝꯗ ꯊꯣꯝꯖꯤꯟꯅꯕ ꯍꯣꯠꯅꯔꯤ꯫ ꯁꯦꯀꯨꯔꯤꯇꯤ ꯐꯣꯔꯁꯀꯤ ꯀꯥꯡꯕꯨꯅꯁꯨ ꯃꯤꯌꯥꯝ ꯑꯗꯨꯕꯨ ꯑꯊꯦꯡꯕꯗ ꯇꯥꯟꯈꯥꯏꯈꯤꯕꯒ ꯂꯣꯏꯅꯅ ꯏꯔꯥꯡ ꯑꯗꯨ ꯂꯥꯛꯁꯤꯟꯈꯤ꯫ ꯈꯣꯏꯁꯥꯎꯅꯔꯕ ꯃꯤꯑꯣꯏꯁꯤꯡꯅ ꯑꯥꯔ.ꯀꯦ. ꯔꯟꯖꯟꯒꯤ ꯌꯨꯝꯗ ꯈꯥꯝꯗꯨꯅ ꯊꯝꯕ ꯀꯥꯔ ꯑꯃ ꯃꯩ ꯊꯥꯈꯤ꯫ ꯑꯗꯨꯝ ꯑꯣꯏꯅꯃꯛ ꯄꯨꯂꯤꯁ ꯀꯥꯡꯕꯨ ꯃꯇꯝ ꯆꯥꯅ ꯂꯥꯛꯄꯗꯒꯤ ꯃꯩ ꯑꯗꯨ ꯃꯨꯠꯊꯠꯍꯧꯕꯗꯒꯤ ꯒꯥꯔꯤ ꯑꯗꯨ ꯊꯣꯏꯅ ꯑꯃꯥꯡ ꯑꯇꯥꯗꯤ ꯊꯣꯛꯍꯧꯗ꯭ꯔꯦ ꯍꯥꯏꯔꯤ꯫ ꯊꯧꯗꯣꯛ ꯊꯣꯛꯂꯤꯕ ꯃꯇꯝ ꯑꯗꯨꯗ ꯌꯨꯅꯤꯌꯟ ꯃꯤꯅꯤꯁꯇꯔ ꯑꯣꯐ ꯁ꯭ꯇꯦꯠ ꯑꯦꯛꯁꯇꯔꯅꯦꯜ ꯑꯦꯐꯤꯌꯔꯁ ꯑꯦꯟड ꯏꯖꯨꯀꯦꯁꯟ ꯄꯨꯔꯤꯕ ꯑꯥꯔ.ꯀꯦ. ꯔꯟꯖꯟ ꯃꯌꯨꯝꯗ ꯂꯩꯈꯤ꯫ ꯄꯥꯎꯃꯤꯁꯤꯡꯅ ꯃꯍꯥꯛꯄꯨ ꯎꯅꯅꯕ ꯍꯣꯠꯅꯕꯗ ꯀꯣꯟꯅ ꯎꯅꯔꯁꯤ ꯍꯥꯏꯕ ꯋꯥꯐꯝ ꯐꯣꯡꯗꯣꯔꯛꯈꯤ ꯍꯥꯏꯔꯤ꯫ ꯕꯤꯁꯅꯨꯄꯨꯔ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯃꯅꯨꯡ ꯆꯟꯕ ꯆꯨꯔꯥꯆꯥꯟꯄꯨꯔ ꯗꯤꯁꯇ꯭ꯔꯤꯛꯀ ꯇꯥꯏꯅꯕ ꯇꯣꯔꯕꯨꯡꯒꯤ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯃꯐꯝꯁꯤꯡꯗ ꯀꯨꯀꯤ ꯈꯨꯠꯂꯥꯏ ꯄꯥꯏꯕꯁꯤꯡꯅ ꯃꯩꯇꯩꯒꯤ ꯌꯨꯝ ꯀꯌꯥ ꯃꯩ ꯊꯥꯈꯤꯕ ꯑꯃꯗꯤ ꯅꯣꯡꯃꯩ ꯀꯥꯞꯊꯣꯔꯛꯄꯒꯤ ꯊꯧꯗꯣꯛꯇ ꯃꯤꯆꯝ ꯑꯃ ꯁꯤꯈꯤꯕ ꯑꯃꯗꯤ ꯑꯅꯤ ꯑꯃꯅ ꯑꯁꯣꯛꯄ ꯅꯪꯈꯤꯕꯒꯤ ꯊꯧꯗꯣꯛ ꯊꯣꯛꯈ꯭ꯔꯕ ꯃꯇꯨꯡ ꯉꯔꯥꯡ ꯅꯨꯃꯤꯗꯥꯡ ꯄꯨꯡ 12:30 ꯇꯥꯕ ꯃꯇꯝꯗꯁꯨ ꯀꯨꯀꯤ ꯈꯨꯠꯂꯥꯏ ꯄꯥꯏꯕꯁꯤꯡꯅ ꯇ꯭ꯔꯣꯡꯂꯥꯎꯕꯤꯗ ꯂꯩꯕ ꯒꯣꯄꯤ ꯃꯣꯍꯟ ꯐꯥꯔꯝ ꯍꯥꯏꯅ ꯈꯪꯅꯕ ꯃꯐꯝ ꯑꯗꯨꯗ ꯂꯩꯕ ꯌꯨꯝ ꯑꯃ ꯃꯩ ꯊꯥꯔꯝꯂꯦ꯫ ꯅꯨꯃꯤꯗꯥꯡ ꯄꯨꯡ 10:30 ꯇꯥꯔꯕ ꯐꯥꯎꯕꯗ ꯌꯨꯝ ꯑꯗꯨ ꯃꯩ ꯆꯥꯛꯈꯤ꯫ ꯊꯧꯗꯣꯛ ꯑꯗꯨ ꯍꯦꯛ ꯊꯣꯛꯈꯤꯕꯒ ꯃꯥꯏꯀꯩ ꯑꯗꯣꯝꯗ ꯅꯣꯡꯃꯩ ꯀꯥꯞꯅꯕꯒꯤ ꯈꯣꯟꯖꯦꯜ ꯃꯤꯌꯥꯝꯅ ꯇꯥꯈꯤ ꯍꯥꯏꯔꯤ꯫ ꯍꯧꯖꯤꯛ ꯑꯣꯏꯔꯤꯕ ꯃꯅꯤꯄꯨꯔꯒꯤ ꯀ꯭ꯔꯥꯏꯁꯤꯁ ꯑꯁꯤ ꯂꯣꯏꯁꯤꯟꯕꯒꯤꯗꯃꯛ ꯁꯦꯟꯇ꯭ꯔꯦꯜ ꯒꯚꯔꯟꯃꯦꯟꯠ ꯑꯃꯁꯨꯡ ꯃꯅꯤꯄꯨꯔ ꯁ꯭ꯇꯦꯠ ꯒꯚꯔꯟꯃꯦꯟꯠꯅ ꯀꯟꯅ ꯀꯥꯡꯂꯨꯞ ꯑꯅꯤꯒꯤ ꯃꯔꯛꯇ ꯋꯥꯔꯣꯏꯁꯤꯟ ꯄꯨꯔꯛꯅꯕ ꯍꯣꯠꯅꯔꯤ ꯍꯥꯏꯅ ꯌꯨꯅꯤꯌꯟ ꯍꯣꯝ ꯃꯤꯅꯤꯁꯇꯔ ꯑꯃꯤꯠ ꯁꯥꯍꯅ ꯅꯦꯁꯅꯦꯜ ꯐꯣꯔꯦꯟꯁꯤꯛ ꯁꯥꯏꯟꯁ ꯌꯨꯅꯤꯚꯔꯁꯤꯇꯤ ꯒꯨꯋꯥꯍꯥꯇꯤ ꯀꯦꯝꯄꯁ ꯉꯔꯥꯡ ꯎꯔꯦꯞ ꯎꯌꯨꯡ ꯇꯝꯕꯒꯤ ꯊꯧꯔꯝꯗ ꯐꯣꯡꯗꯣꯛꯈ꯭ꯔꯕ ꯃꯇꯨꯡ ꯌꯨꯅꯤꯌꯟ ꯃꯤꯅꯤꯁꯇꯔ ꯑꯣꯐ ꯁ꯭ꯇꯦꯠ ꯐꯣꯔ ꯅꯤꯇꯌꯥꯅꯟ ꯔꯥꯏ ꯉꯔꯥꯡ ꯏꯝꯐꯥꯜꯗ ꯊꯨꯡꯂꯈ꯭ꯔꯦ꯫ ꯌꯨꯅꯤꯌꯟ ꯃꯤꯅꯤꯁꯇꯔ ꯅꯤꯇꯌꯥꯅꯟ ꯔꯥꯏꯅ ꯏꯝꯐꯥꯜꯗ ꯊꯨꯡꯂꯈꯤꯕꯒ ꯁꯤ.ꯑꯦꯝ ꯁꯦꯀ꯭ꯔꯦꯇꯔꯤꯌꯦꯠꯇ ꯄꯥꯎꯃꯤꯁꯤꯡꯒ ꯎꯅꯕꯗ ꯃꯍꯥꯛꯅ ꯍꯥꯏ ꯁꯦꯟꯇ꯭ꯔꯦꯜ ꯒꯚꯔꯟꯃꯦꯟꯠ ꯑꯁꯤ ꯃꯅꯤꯄꯨꯔꯒꯤ ꯑꯃꯠꯇ ꯉꯥꯏꯔꯕ ꯑꯄꯨꯟꯕ ꯁꯛꯇꯝ ꯑꯁꯤ ꯀꯥꯏꯗꯅꯕ ꯑꯃꯗꯤ ꯃꯤꯌꯥꯝ ꯄꯨꯝꯕꯒꯤ ꯌꯥꯏꯐꯅꯕ ꯂꯩꯕꯅꯤ꯫ ꯃꯁꯤꯒꯤ ꯗꯥꯏꯇ ꯑꯁꯤ ꯁꯦꯟꯇ꯭ꯔꯦꯜ ꯒꯚꯔꯟꯃꯦꯟꯠꯅ ꯆꯞ ꯆꯥꯅ ꯂꯧꯅꯕꯁꯨ ꯍꯣꯠꯅꯗꯨꯅ ꯂꯥꯛꯂꯤ꯫ ꯃꯍꯥꯛꯅ ꯍꯥꯏ ꯍꯧꯖꯤꯛ ꯑꯣꯏꯔꯤꯕ ꯃꯅꯤꯄꯨꯔꯒꯤ ꯐꯤꯚꯝ ꯑꯁꯤ ꯌꯨꯅꯤꯌꯟ ꯍꯣꯝ ꯃꯤꯅꯤꯁꯇꯔ ꯑꯃꯤꯠ ꯁꯥꯍ ꯃꯁꯥꯃꯛꯁꯨ ꯃꯅꯤꯄꯨꯔꯗ ꯃꯍꯥꯛꯀꯤ ꯅꯨꯃꯤꯠ ꯍꯨꯝꯅꯤꯒꯤ ꯈꯣꯡꯆꯠ ꯃꯦ 24ꯗ ꯂꯥꯛꯂꯒ ꯃꯁꯥꯃꯛꯅ ꯍꯛꯊꯦꯡꯅꯅ ꯌꯦꯡꯁꯤꯟꯒꯅꯤ꯫ ꯃꯍꯥꯛꯀꯤ ꯈꯣꯡꯆꯠ ꯑꯁꯤꯒꯤ ꯃꯅꯨꯡ ꯆꯟꯅ ꯌꯨꯅꯤꯌꯟ ꯍꯣꯝ ꯃꯤꯅꯤꯁꯇꯔꯅ ꯁ꯭ꯇꯦꯠ ꯑꯁꯤꯒꯤ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯀꯝꯃ꯭ꯌꯨꯅꯤꯇꯤꯁꯤꯡꯒꯤ ꯃꯤꯍꯨꯠꯁꯤꯡꯒꯁꯨ ꯋꯥꯔꯤ ꯁꯥꯅꯗꯨꯅ ꯁ꯭ꯇꯦꯠ ꯑꯁꯤ ꯍꯥꯟꯅꯒꯤ ꯃꯍꯧꯁꯥꯒꯤ ꯐꯤꯚꯝ ꯑꯗꯨꯗ ꯑꯃꯨꯛ ꯍꯟꯅ ꯍꯟꯖꯤꯟꯍꯟꯅꯕ ꯍꯣꯠꯅꯒꯅꯤ ꯍꯥꯏꯈꯤ꯫ ꯁ꯭ꯇꯦꯠ ꯑꯁꯤꯒꯤ ꯊꯣꯛꯂꯤꯕ ꯏꯔꯥꯡ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯄꯜꯂꯗꯨꯅ ꯃꯍꯥꯛꯅ ꯍꯥꯏ ꯍꯤꯡꯁꯥ ꯑꯃꯗꯤ ꯌꯩꯈꯥꯏ ꯊꯤꯟꯒꯥꯏꯕꯅ ꯃꯈꯜ ꯑꯃꯠꯇꯒꯤ ꯑꯐꯕ ꯑꯃꯗꯤ ꯇꯣꯡꯖꯕ ꯄꯨꯔꯛꯂꯣꯏ꯫ ꯃꯁꯤꯅ ꯆꯥꯎꯈꯠ ꯊꯧꯔꯥꯡꯁꯤꯡꯒꯤ ꯊꯕꯛꯁꯤꯡꯗ ꯊꯤꯟꯊꯍꯟꯒꯅꯤ꯫ ꯍꯤꯡꯁꯥ ꯌꯥꯎꯗꯕ ꯁꯥꯟꯇꯤꯒꯤ ꯂꯝꯕꯤ ꯈꯛꯇꯗ ꯖꯁꯇꯤꯁ ꯄꯨꯔꯛꯄ ꯉꯝꯒꯅꯤ꯫ ꯄ꯭ꯔꯥꯏꯝ ꯃꯤꯅꯤꯁꯇꯔ ꯅꯔꯦꯟꯗ꯭ꯔ ꯃꯣꯗꯤꯒꯤ ꯂꯨꯆꯤꯡ ꯃꯈꯥꯗ ꯑꯋꯥꯡ ꯅꯣꯡꯄꯣꯛ ꯁ꯭ꯇꯦꯠ ꯑꯁꯤꯗ ꯑꯈꯟꯅꯕ ꯃꯤꯠꯌꯦꯡ ꯊꯝꯗꯨꯅ ꯃꯔꯨꯑꯣꯏꯅ ꯃꯅꯤꯄꯨꯔꯗꯁꯨ ꯍꯧꯈꯤꯕ ꯆꯍꯤ 8 ꯑꯁꯤꯗ ꯆꯥꯎꯈꯠ ꯊꯧꯔꯥꯡꯒꯤ ꯊꯕꯛ ꯀꯌꯥ ꯄꯥꯏꯈꯠꯄꯒ ꯂꯣꯏꯅꯅ ꯕꯟ ꯕ꯭ꯂꯣꯀꯦꯠ ꯂꯩꯇꯅ ꯏꯪꯅ ꯆꯤꯛꯅ ꯂꯩꯕ ꯁ꯭ꯇꯦꯠ ꯑꯣꯏꯗꯨꯅ ꯂꯥꯛꯈꯤ꯫
haina mahakna phongdokhi Sengmai Police Station ki manung chanba sirak laitong khuldagi khulai paiba kuki lalhoba singna faduna pukiba mioi ama ngarang Imphal West ki District Police Team amana kanba ngamkre amaromda mapau khulen khunja sangna mioi taruk asoi ngam yaudana Sengmai Police Station da sinnakre Police gi phangba pau amagi matung ina khulai paiba kuki lalhoba tara romna thingsat kuki khuldagi kumtharaktuna Sengmai PS ki manung chanba sirak loitong Khunda sanglakuna mioi ama fakre amadi farm ama lut tawkre haibagi paw ngarang numit yungba matungda fangbadagi Imphal PS ki SP Dr. S Ibom Chana lusingba team amana Imphal West CDO gi DSP Y Kisor Chan amasung Sengmai PS ki OC Inspector NG Johnson ka loinara chirak loitongda changsinki Police ki team aduna mapaw khulen amasung kangfopi kom khulsinggi khunja singgi matenga loinana fakiba mioi ado kanbang angki hairi Kanbang amkraba mioi adugi maming khetri mayum manihar chahi marifu humdoi afokpa laikhidraba kanhai sing laikin thabi awang laikai haujikna chirak loitongda laibani hairi Amaromda Manipur Police ki Retired DSP Livingston Jimikna luchingba mapau khulen ge khunja singna makhoi gi gari da hapdaga mioi taruk tekta kaidana Sengmai Police Station da thilakre hairi Khunja sing asina tekta kaidana thilakhiba mioi sing adudi irengba ngapibani irengba rajen chau chahi nifu laikin thabi mamang laikai wangkhem sarat chahi nifu posangbang khunau wangkhem maya devi chahi kuntra manga posangbang khunau yungkhaibam bokul jau chahi humfunipan andro khavam laikai wangkhem diren chahi kuntra manga posangbang khunau amasung Wangkem manganba chahi mapan posang bang khunau dagini Makhoi sing asi mayum thadok tuna thabak suba mioi singne adubo hawjik thok leba kanglup ki irang asina mayum da hanba yadaduna phul adu da panduna laikhibani haire May ahumdagi Churachandpurdagi haurakhiba thodo adudagi ngasi fawba thokliba sing asi yamna kanba mawongda yaningde haina aina thingkraba lalholop National Revolutionary Fund Manipur NRF na thadorakpa cherol amana haire Loop asigi Information and Publicity Secretary Sana Jawba Maitaina thadorakpa cherol asina hai irang asigi Starhead oiriba singi mathakta khut thaba hauragani nupi angangda pangal kanba kana kanano haibadu khanghalagani haire cherol asina makha taradun hai ekhogi political freedom kadaidano national identity na kadom dano paukhum karamna kanana pigani iraicha oina hingbiriba khudingmakna pibiyo kukilen demand tawrakliba asina mai paglakpana asigi paukhum oigadawribara natraga maitailen demand tawraklibasina oigadawribara natraga nagaland ningtam phangkhibana oigadawribara hanglakle Hawjik thokliba wathok asigi maral amana amada sijinnabagi matam adu natte hawjik civil warna sijinnabagi matam adu natte hawjik civil warna wayen oidibra civil war kauribra haibada lalibra yawol ihaugi mayokta lepasing sugi kuki militant sing Manipur thugaina basilliba luchingba sing church mandir masjid amasung sana mahina chingba lining laison chatnabi pumnamaki mathakta khulai sijinnarakpa yai Apang batha jaba sing maru fangna muthatpa matam yaure cultural revolution toba natana atay pambai laite haire aroibada maroiba pau mohana Union Minister Dr. R.K. Ranjan gi mayumda khoi saunarba miyamna thomjinduna nungna thajinkre Torbung da ngarang numidang kuki lalhobani singna chingnaba singna yung kaya mai thakre Matang asida MAMI TV News losinjare yang biru bising bomu kahna thagatjare